Leibag asida haukiba pung kunmari gi manungda COVID-19 gi nobu case taruk lakre apunba active case ki masing lising amaga chamapan ga anida hantarakre ngarang COVID-19 na maram oiraga miyoi amatta laikhidabaga loinana laikhidabagi masing chamaga nifuni thoida leiri pung kunmari asida COVID tagi miyoi lising amaga chahumga kuntra mari fagalatuna discharge taukibaga loinana haujik fawbada leibag asida COVID-19 dagi miyoi Lising kun mangaga chatruka kun mari fagalatuna discharge taukhre haire leibaga sigi state singi manungda Kerala na active case chamri ga humfumari leiduna active case khwaidagi leiba state oire Delhi na active case chani ga humfutara mathoi leiduna ani suba amadi Gujarat na active case chani ga tarani thoi leiduna ahum suba da leire state asigi oina ngarang COVID-19 ge nobo positive case kuntra humdoi lakhrabaso state asigi apunba active case Marfu tara nipanda hantarakre nauna positive oiraba miyoi tara humdoi adu Imphal East District tagi amma Imphal West District tagi tara amade Bishnupur District tagi miyoi anini haire report asigi matung ina ngarang miyoi kuntra humdoi discharge taukibaga loinana hojik fawbada COVID-19 dagi fagalatuna discharge taukiba migi masing chamaga nifumanga sukre hojik leiriba active case Marfu tara nipan asigi manungda miyoi marfu mapan home isolation tauduna leiri